할로 매ям ngасide yamung laksare ngaside 매am singju chajarke singju ne bora ne aduduga sisna paphor hamdi wai wai diga mana gitu kari teman kan Em sẽ mua được cái này để có tập cái 신기하게 뭐 하우스 됐다 하려고 했던 하우스 미키 빠빠네 지금도 하우스 본디 먹었다 미키 빠빠마 쓸래냐 하우스 되네 이거 까리네 하나 되네 이거 봐 와, 그냥 시제 고비 풋분이 좀 풋뿌라 되는 게 있어 이게 찍기 때문에 당연히 끼치가 똑똑한데 너가 뒤져가 먹여 하우니까 생소하네요. 와우 재미야. 가림 통록 줄 수 없어요. 하와이. 세상 가워. 고하우지야. 한가하면 또 해. 담가봐. 보라 스프링 오니언 보라
ꯌꯥꯝꯅꯗꯤ ꯍꯥꯞꯇꯅ ꯑꯗꯨꯝ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯦ ꯌꯥꯝꯅ ꯁꯥꯏꯅ ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯔꯣꯛ ꯑꯗꯨꯝ ꯁꯥꯒꯠꯂꯦ ꯉꯁꯥꯏꯗꯤ ꯌꯥꯝꯅꯗꯤ ꯍꯥꯞꯈꯤꯗꯕꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯁꯥꯔꯛꯏꯅꯣ ꯈꯪꯗꯦ ꯑꯗꯨ ꯃꯣꯔꯣꯛ ꯁꯥꯗꯕꯅꯤꯅ ꯌꯥꯝꯅ ꯇꯧꯔꯤꯅꯤ ꯌꯥꯝ ꯆꯥꯅꯤ ꯃꯣꯔꯣꯛ ꯁꯥꯖꯜꯂꯦ ꯂꯣꯏ ꯆꯥꯡꯉꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯏ ꯁꯥꯏ ꯃꯣꯔꯣꯛꯁꯦ ꯁꯥꯔꯦ ꯁꯥꯔꯦ ꯃꯌꯥꯝ ꯂꯣꯏꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ
좀 사물려봐. 한개 사면 돼. 그건 떡나 좀 사라. 좀 사ꯔꯛꯄꯒꯤ ꯆꯥꯕꯗꯣ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯗ ꯃꯣꯔꯣꯛ ꯁꯥꯍꯟꯗꯕꯤꯗ ꯐꯖꯅ ꯂꯣꯏꯅꯕ ꯆꯥꯖꯔꯛꯑꯒꯦ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯒꯤ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ. ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯒꯦ. ꯆꯥꯕ ꯂꯣꯏꯁꯟꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ. ꯃꯊꯪ ꯐꯖꯅ ꯆꯥꯖꯔꯛꯄꯒꯤ ꯃꯇꯨꯡ ꯀꯣꯛ ꯉꯥꯎꯈꯠꯂꯦꯕ. ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯕ ꯍꯦꯟꯖꯜꯂꯒ ꯆꯥꯁꯜꯂꯒ ꯍꯦꯟꯅ ꯁꯥꯔꯛꯄꯒꯤꯀꯣ. ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.